ꯃꯃꯥꯏꯁꯨ ꯂꯩꯇꯕꯅꯤꯅ ꯂꯧꯁꯤꯡ ꯆꯠꯂꯦ ꯁꯤ ꯍꯜꯂꯛꯄꯁꯤꯗ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯊꯪꯅꯕꯁꯤꯡꯁꯤꯅ ꯄꯨꯈꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯔꯝꯃꯦ ꯏꯆꯥꯁꯦ ꯃꯁꯤ ꯏꯆꯥꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯤ ꯀꯌꯥ ꯑꯃꯇꯁꯨ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯃꯊꯛ ꯊꯣꯡꯕ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯁꯨꯃꯥꯏꯅ ꯃꯇꯨꯡꯗꯁꯨ ꯊꯣꯛꯇꯅꯕ ꯏꯆꯥꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤꯒꯤ ꯆꯦꯟꯅꯕ ꯐꯠꯇꯕꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯏꯆꯥꯗ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯆꯥ ꯄꯨꯟꯁꯤ ꯃꯥꯡꯉꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯌꯥꯝ ꯊꯤꯒꯠꯄꯤꯔꯒ ꯏꯆꯥꯗ ꯇꯥꯈꯤꯕ ꯗꯁꯥ ꯁꯨꯃꯥꯏꯅ ꯃꯥꯁꯨ ꯍꯥꯠꯄꯒꯤ ꯗꯟꯗꯤꯗꯣ ꯁꯤꯕꯒꯤ ꯗꯟꯗꯤꯗꯣ ꯄꯤꯕꯤꯌꯨ ꯁꯤ ꯃꯌꯥꯝ ꯍꯥꯏꯖꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯊꯋꯥꯏꯁꯦ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯃꯥꯕꯨ ꯀꯤꯗꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯗꯤꯅꯦ ꯃꯥꯁꯦ ꯗꯟꯗꯤ ꯄꯤꯕ ꯃꯇꯝꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯄꯤꯕꯤꯌꯣꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯔꯥ ꯑꯣꯏꯅ ꯐꯥꯎꯁꯅꯕ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯑꯁꯤꯒꯨꯝꯕ ꯇꯧꯕ ꯏꯖꯠ ꯁꯣꯛꯅꯕ ꯇꯧꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯍꯥꯏꯕꯕు ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯒꯦꯔꯥ ꯑꯉꯝꯕ ꯆꯥꯡꯗꯤ ꯏꯅꯥꯎꯁꯤꯗꯅꯦ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯡꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯉꯝꯃꯤꯕ ꯃꯈꯩꯗꯤꯅꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯦꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ JAC ꯁꯦꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 6ꯅꯤ ꯃꯇꯝ ꯊꯥꯕꯁꯤꯗꯅꯦ ꯃꯈꯣꯏꯅꯅꯦ ꯆꯞ ꯆꯥꯕ ꯃꯈꯣꯏꯒꯤ ꯄꯨꯊꯣꯛꯄ ꯌꯥꯕ ꯀꯩꯅꯣꯁꯦ ꯄꯨꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯒꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯋꯥꯔꯦꯞꯅꯤ ꯏꯆꯥꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯀ꯭ꯔꯥꯏꯝꯗꯒꯤ ꯀꯔꯝꯕ ꯊꯧꯗꯣꯛꯇꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯚꯥꯞ ꯇꯥꯕ ꯉꯝꯗꯦ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩ ꯃꯄꯥ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤ ꯏꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯇꯃꯦꯡꯂꯣꯡꯗ ꯊꯕꯛ ꯁꯨꯕꯒꯤ ꯆꯠꯂꯨꯕꯗ ꯍꯧꯈꯤꯕ ꯇꯥꯡ ꯀꯩꯅꯣꯗꯒꯤ 6ꯇꯒꯤ ꯆꯠꯄꯅꯤ ꯉꯔꯥꯡ ꯄꯨꯡ 1:10 ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯊꯝꯅꯥꯄꯣꯛꯄꯤ ꯋꯥꯔꯗ ꯅꯝꯕꯔ 5ꯀꯤ ꯃꯦꯝꯕꯔꯅ ꯐꯣꯟ ꯇꯧꯔꯛꯑꯀꯥꯟꯗ ꯑꯉꯥꯡꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯂꯩꯇ꯭ꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯋꯥꯟꯊꯗꯅ ꯑꯩ ꯀꯞꯄ ꯀꯥꯟꯗ ꯑꯥꯗ ꯂꯥꯛꯅꯔꯦ ꯂꯦꯕꯔ ꯃꯌꯥꯝꯁꯤꯡꯅ ꯑꯩꯁꯦ ꯂꯥꯛꯅꯕꯗꯒꯤꯗꯤ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯑꯩ ꯊꯣꯛꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏ ꯏꯁꯀꯣꯔꯠ ꯄꯤꯗꯅ ꯈꯣꯠꯇꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯏꯆꯥꯅ ꯁꯤꯗ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯀ꯭ꯔꯥꯏꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯂꯥꯡꯂꯥꯛ ꯂꯥꯡꯖꯤꯟꯁꯦ ꯈꯪꯉꯀꯥꯟꯗ ꯑꯐ ꯐꯠꯇꯒꯤ ꯄꯣꯠꯁꯦ ꯈꯪꯉꯀꯥꯟꯗ ꯑꯩ ꯏꯆꯥꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯦ ꯀꯅꯥꯅ ꯊꯥꯒꯠꯂꯤꯅꯣ ꯀꯅꯥꯅ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯐꯤ ꯊꯣꯡꯗꯕꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯨꯂꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯑꯣꯏꯁꯅꯨ ꯑꯃꯒꯤ ꯑꯦꯅꯤꯋꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯝꯇꯪ ꯐꯒꯠꯄꯤꯔꯒ ꯑꯃꯨꯛꯇꯪꯗꯤ ꯐꯥꯔꯒ ꯆꯩꯔꯥꯛ ꯑꯝꯇꯪꯗꯤ ꯐꯪꯍꯟꯕꯤꯌꯨ ꯅꯨꯄꯤꯃꯆꯥꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 ꯀꯥꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ LCM ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 9 ꯇꯝꯂꯤꯕ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯗꯨ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯦꯟ ꯇꯨ ꯃꯥꯎꯊ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯊꯤꯔꯤꯕꯒꯤ ꯃꯑꯣꯡꯁꯦ ꯈꯤꯇꯪ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯦꯟꯗꯕ ꯈꯔ ꯂꯩꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯜꯂꯨꯕ ꯑꯗꯨꯒ ꯂꯩꯇꯕꯩ ꯄꯥꯎꯁꯦ ꯑꯗꯨꯝ ꯇꯥꯟꯅꯔꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯂꯥꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤ ꯂꯩ ꯃꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯐꯖꯗꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯄꯨꯊꯣꯔꯛꯄ ꯈꯣꯠꯄ ꯑꯗꯨꯗ ꯂꯩꯕꯗꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯐꯠꯇꯦ ꯑꯗꯩ ꯈꯨꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯐꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯩꯈꯣꯏ JAC ꯑꯃ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯈꯔ ꯑꯗꯨꯃꯥꯏꯅ ꯂꯧꯖꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯥꯒꯁꯀꯤ ꯇꯥꯡ 22 ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏ ꯄꯨꯡ 11:30 ꯀꯣ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯌꯨꯝꯁꯤꯁꯨ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯄꯥꯈꯟ ꯇꯤꯟꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯨꯝꯗꯅꯤ ꯃꯁꯥꯃꯛꯀꯤ ꯌꯨꯝꯗꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯧꯗꯣꯛꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯈꯣꯏ ꯈꯨꯟ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯌꯥꯝꯅ ꯆꯩꯊꯦꯡ ꯄꯤꯕ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ ꯑꯃ ꯑꯣꯏꯕꯅꯤ나 ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏ ꯏꯔꯥꯏ ꯔꯥꯏꯅꯁꯨ ꯑꯩꯈꯣꯏ ꯂꯧꯕꯁꯨ ꯂꯧꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯑꯩꯈꯣꯏ JACꯅꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯖꯗꯕ ꯚꯤꯗꯤꯑꯣ ꯄꯨꯊꯣꯔꯛꯏꯕ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ JAC ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯅ ꯑꯩꯈꯣꯏ ꯋꯥꯔꯛꯃꯤꯟꯅꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤꯗ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯈꯪꯅ ꯑꯩꯈꯣꯏ ꯋꯥꯔꯛꯃꯤꯟꯅꯕꯗ ꯑꯩꯈꯣꯏ JACꯅ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯝꯖꯩ ꯄꯨꯂꯤꯁꯁꯨ ꯑꯩꯅ ꯍꯥꯏꯔꯗꯤ ꯃꯣꯏꯁꯨ ꯌꯥꯝꯅ ꯋꯥꯏ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯃꯣꯏꯅꯁꯨ
पांगे हौजिसु कन्ना हौजि इन्वेस्टिगेशन हौजि चल्ली हौजि मियोय मागा थेंगनारंबा हारिबा वीडियो सिदा कोई रिलेटेड ओइबा कोई थागलंबा खोलंबा मियोय तारा मरी मंगा मोमोय हौजि कन्ना कनो तौरे अन मोय हौजि कन्ना थीरी हुमी अदुगा अथुबदा मोना हारकजे ngasi hayeng jidadi phangaba yai hौजि थिगलर मतुंगदा सेना हारगदि मोय अकाउंट फेक अकाउंट अमखक यावरमे ना हाय को आरिबा फेक अकाउंट दुगी डाटा दो थीनबै दमक कोई साइबर क्राइम द मोय हौजि रिपोर्ट इदना थावरे मोय जो दुगी मतिक वाना होनै कोई मतेंग फजना तौबि यादा आई खोइना हारिबा मिजे थेंनाबिबा तारगदि कोई लेबाक म्याम खंगना मतुंगदा अमुक थोक्तनाबा मखुद चाना कोई खुद चाना मतुंगदा सुगुमबजे तौब फत्ते हायबजे लेबाक म्याम खंगना वारक निंगबे वखंदी लेसे ngang je leitaba matam sida tanja du de koi magi mapasu koi gi leita laira orbnina tamenglong ha tamenglong da thabak su bajat pa mama ju laukumba tanja sida mi di leitaba manam mana hairam mada khatang angang sina ai kok yadre kok cha ega di kari haitare dugum bai khra hairam ba madi lei aduga manam magi phone je pairu ro matung pairu ro ga thanam badagi changi badagi hariba pose thokani koina hariba thoudok se matung da muk थोक्तनाबा आइगी आइकासी आइखोय खुंदा तारे हयें अतोपा खुन अतोपा लैकाय अदुजु तारकपसु याय अदुना मतुंगा सुगुम्बा थौलोकसे थोक्तनाबै दमक्ता कोय हजिकि मणिपुर लेंगाक पाइबेबा गवर्नर दा कोय मेमोरेंडम अमा हारिबा कोय साइबर क्राइम गा मरि लैनाबा कोयगी हारिबसे मतुंगा थोक्तनाबै कोय अकनबा कोई JAC नसु गवर्नर दे कोई मेमोरेंडम अमा पिसिनगनी कोना ngasi हमना कोई JAC ना डिपार्टमेंट मरी लेनाबा कोई डिपार्टमेंट दे कोना हाइजाबसे कोई ngasi दगिना नुमिनिनी तांग कुन मंगा फावगिदा मरी लेनाबा कोई हारिबा फत्रबा अदि मीगी पुंसी मंगलिबा मीडिया दा थादोरैबा मिसकदु कोई पुथोकपियो असिपो मनुंग दा कैगुम पुथोक्त्रगदि कोई JAC गी माइगैदगी लैरिबा कोई मणिपुर दा लैबा सिविल सोसाइटी सिंगा कोई कुसमनरगा कोई कन खोंजंग क्या कोई चांगसिलगनी